Akaswani Imphal Ngangom Kiran pau pajari ahan badamar pau Manipur ki singa masung tampa ki BJP MLA singa dolgi President JP Nadaga hayang numidang waram pung mga makhaida New Delhi da mifam pangtok lagani. Manipur State Legal Services Authority na sinba sahiya sigaro iban National Lock Adalat ngasi mafam kaya da pangtok kray. Consumer Affairs Food and Public Distribution ki Director K. Bono na hari कर्मचारी सिंह मसागी हक खक्त तानबगी मुहूर्ता मसागी थौदांग सुमसक खंगना थबक तव तंगाई फदे स्टेट कमिश्नर फॉर पर्सन्स विथ डिसएबिलिटीज वाइखोम बिरहरी नहाइरी हकसांग फिबम नद्रब सिंगना UDID सर्टिफिकेट लौदुना स्कीम सिंगी कानब लौसी अमशुंग सही कुनमरी की ममांगदा टेररिस्ट सिंगना संसते अटैक चथरकपदा लैखिद्रब सिंग मफमदा ngasi जातीय स्नेकाई खुमनब उतली BJP High Command Korukpadagi New Delhi da hayang pangthokadaba mifamda saruk yananaba dol asigi MLA sing Delhi da ayamba thungnakre aikhogi paumin hai ngasi Delhi yorokkiba sing manungda hanagi Mukhyamantri Nongthomam Biren Mantri oiramba sing amadi MLA kaya yauri mifam asi hayang numidang oiram pung manga makhaida BJP gi President JP Nada yauna pangthokani mifam asida ching amasung tampa ki BJP gi MLA khudimuk saruk yarabi yai mifam asina Manipur da miyang mihut na sembulai ngakama athuwa matam da semna lambi yatlaba yai hairi Manipur State Legal Services Authority na sinduna sahiya sigi aroiba National Lock Adalat Raja sigi mafam kaya dinga se pangthokre Imphal West ki Lamphel Court Complex da bench thokna Lock Adalat famki mafamadu da pangthokpa National Lock Adalat adubu High Court of Manipur ki Chief Justice M Sundar Nalusingba kangbu amana yangsinki Paumisina wangang mada Justice M Sundar Nahai ngasi Raja sigi Zilla Mapanda punna bench tarahumdoi khaidoktuna pangtokkiba National Lock Adalat ta punna case lising mari chamapul kulhumdoi list tauki asumna Lock Adalat pangtoktuna sahi kaya panduna laklaba case kaya loishin mangamlei mahak nahai lising ani kunma thoidagi panduna leiriba case loishin bagi sang hengalakli panduna leiriba case sing athuwa matamda loishin mangamnanaba litigants sing public sector undertaking sing amadi government entities singna Lock Adalat ta lakpiyu haina mahakna appeal tauki Today, 4,923 cases are listed in the 13 benches put together in the 9 districts and Ngangbam, which is in Imphal East, and the High Court bench, which is held by the High Court Legal Services Committee. And the High Court Legal Services Committee, already the cases have been settled and many cases are getting settled. I would earnestly appeal to all the litigants as well as the public sector undertakings and the government entities to come forward and participate in this Lok Adalat so that we can give closure to more number of cases. Ngasi pangtokkiba Lok Adalat aduda lupa koti marirongi punna case chahum maripu humdoi loishin mangamki. District Legal Services Authority Sandal na sinduna National Lok Adalat ngasi Chandel amasung Tengnopol Zilla da pangtokki. Zilla ani asigi oina bench ani famduna punna case tarataruk loishin mangamki. Consumer Affairs Food and Public Distribution की Director K. Bono na hairi सरकार की कर्मचारी सिंगना मसागी हक खक्त तानबगी मुहूर्ता मसागी थौदांग सुमसक खंगना तौब तंगाई फदे Employees Union Consumer Affairs Food and Public Distribution KFNPD na sinduna ngasi Imphal West Jilla gi sangai prodalaiba Directorate of KFNPD ki Godown Complex ta pangtokkiba yankai shuba annual get together come farewell program da saruk yaraduna Director K. Bono na hai sarkari karmachari singna masagi hak khakta tanbagi muhutta masagi thodang su masak khangna thawuk tawba tangai fade karmachari singna matam sana mathau ningthina pangtokpana department asibu hena wangba thakta thangalak pangamgani mahakna hai Rights khakta nate akoina tangadaba se akoi duty su fazana tausi government survey namo ibagi thausing ninthi jana tausi ba cabin PD gi employees khudimakna masigi messaging asi akoi gi wakalda yamna luna lausi aduga akoi phanaba matam chana ninthi jana ithau taunaba ninthi jana honasi aduga akoi khudingma asi public ki money dagi taxes to dagi khongalakpa paisa duna akoi myam asi thagi pension phangandana ingna nungaina akhoi family chalairi ni ko haibagi wakal asi thambiraga akoina department asi da thabak tawjariba se prajagi ni prajada akoina luna kina nungsina loina baibado akoi wakal sida thamsi aiba ai collecting da isigi message si pizari Thormadu da bibak asigi secretary N Khadabarta yauna maruiba miyoi kaya sarukyaki
थर्मदुदा थबक्तगी पोथाख्रब कर्मचारीसिंगदा खुदोल पोट पिदुना इकाई खोमनब उतकी Critical interdisciplinarity and interaction of culture, language and society haiba hiramda numinini gi waiba antarjati gi seminar ma ngasidagi Manipur University gi BC Court Hall da hokre seminar adu kendra gi hanagi mapan thorma masung shiksha gi rajya mantri Dr. Rajkumar Ranjan Singh na hawdokki Manipur University gi Department of English amasung Cultural Studies na sinba thormudugi matangda wangang na duna Dr. Ranjan na hai Sanskriti lol amasung literature gi samnapam asi sumnatagi mahi masingi oiba hiram nate masidi miyoibana khangba urakpa mayam adugi nungi oiba wakhalloni mahak na hai Sanskriti na lol gi mong matau semi lol na miyoibada ningsingduna lairibasing adu puthok hali amasung literature na miyoibagi phibam sing uthoi mahakna hai masi pummana miyoiba amagi makhoina thengnariba khudong chadabasing amadi makhoigi punsi adubu wari oina liri hairibasing asi punna khomjilakpa matamda samas amagi mong matau khangba ngammi pawgi marak thatna atenu break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari state asida ahan ba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba pizari Dr. Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pawasi, Akaswani, Imphal Dagini. State Commissioner for Persons with Disabilities Wariba Waikom Birahari Nahairi, Manipur Hakchang Piba Mimana Drabasingi Masing Saurakna, Lak Ama Makai Mataktalai. Akaswani Imphal ga khananu nabamada Siri Birahari na hai masigi manungda miyoi lising taratar long khaktamak Unique Disability Identification UDID Certificate fangli Sarkar na haksang ipiba mimana draba singi damak tongan bu yaifa thorang kaya paikhatli asigumbu yaifa thorang singi kanabasi UDID fangdriba miyoi amatana lawbu yadi Maramaduna imung manungi miyoi singamadi mari lenaba stakeholders singna achaubu thodang lawduna UDID fangdriba singna fangnanaba honabagi tangai fadabalai Masigidamak Sop Lamban portal registered Tobu Yai, Masigi Kudong Chava Fangdabasingna, State Commissioner for Persons with Disabilities Natraga, Raziga Social Welfare Departmental Actuna, Mateng Lobu Yagani, Mahakna Hai. Manipur persons with disabilities machine chaurangna la ama makhai mathakta lei adubu UDID certificate makhoibu sakhang naba ibd unique disability identification certificate paibadi machine lising tatu kaktani UDID certificate aba makhoigi saktaksi se paidabdi kaigumba sarkar biba scheme mata lobiyadi hojiti sarkar na scheme kya pire right of person with disability act ki makhada makhoida khudong chaba kya pire direct amada free oire thabak changmada su makhoi reservation thame aduna UDID certificate paidriba persons with disabilities in hoi Lamban Haiba app sita makhoigi online registration tawbiro Sivasena Manipur Pradesh Nahairi Ngarang Pangtokiba Manipur Taruk Subanupilan Thoromda Bharat ki Rashtrapati amana saruk yaraduna Thauna Pharabilamda masigi ima singi mafamda laikat ki bhaibasi Manipur ki itihas amasung Nupilan ki itihasta mayak lana lehauragani Imphal ki Bau Parada Laiba Bala Sahib Thakre Bhavanda Pangtokpa Paugi Miphamamada Dolgi President Moirangthem Tombi Nahai Ngarang Rashtrapati Laknamba Aduda Rajapal ki Khuthangda Manipur Democratic Alliance na Memorandum ama Khushinaki Memorandum aduda Manipur da Rashtrapati ki sasan lakpadagi Rajya sida Santi Hanjilakle Maramaduna Miyam ki Swartha Yenglaga Sarkar ama Thambai basi matam sari Santi Hanjalaklabanina Kendrana IDP Singbu Ningthina Khunda Laitana Bohonabiu Masigi Matakta National Highway Singda Miyam Asoy Angam Yauduna Satpa Yahanbiu Siri Tombin Hai Hojik Lariba Rashtrapati ki sasan nasina Rajya sigi Singi Mapam Kayada Poppy Pambi Sing Mangta Hanbagi Thabak Sathariba si Thagat Ningaini Mayai Kaba Nisana Lamda Masig Naha Kayabu Aran Balambida Pukhidanaba Poppy Thariba Singi Matakta Satharakliba Thabak asi Makhatana Hena Kana Sangsin Bagi Tangai Fadabalai Namit Nini Ban Taukraba Matung Ngasina Amuk Petrol Pump Mapu Singi Apunbay Association na Makhoida Bomna Kihalakpagi Mayokta Pam Thong Lon Kibadagi Mapung Waina Greater Imphal area da Miyamna Thau Hanba Fangnadabaga Chauba Awaba Mayok Nakre Aikhogi Paumin Hai Mapam Karatadi Black ta Petrol liter Madalupa Chama Yankagi Matak Fauba Yon Bayauki
Election Commission of India EC aina khanba Manipur gi mihut kangbu amana Finland gi Helsinki da laibak adugi Ministry of Justice amadi atai maru oiba stakeholders singa unakre unabadu da Bharat ki electoral system voter registration mikal gmari lenaba technology na singbagi matang da khanane naki mihut kangbu du Bishnupur jila gi Deputy Commissioner Puja Ngangbam na lusingki Manipuri Literary Society na piba Labangananda Kumar Ning Singh Sahitya Manali Singani Kunmanga Ekendra Tenshubada Pire Manasi Mahaki Nungsit Chitana Unasi Lengle Haiba Larikta Pibani Manasi the Seluna Lupali Singh Tara Citus Nama Memento Ama Masung Sol Ama Yauri Manipuri Sabitawa Sangut Lamba Maharaj Garbaniwas Haibahiramdan Minigoi Bajati Taki Seminar Mangasi Manipur University Deloisin Kre Seminar Singasi Nini Chanman Mitasu Tongan Bakang Hisingna Maharaj Garbaniwas Kimatang the Se Patoki Seminar Si Manipur University Ki College Development Council Masung Manipur Sabha Samitina New Delhi Ki Indian Council of Historical Research Ki Santang Makada Sinmani Assam Rifles Operation Sadbabana gi Makhada Tamenglong Jila gi Kaiko Bilas the Saba Market Set Ama Ngasi Miam the Kusinakre Masina Lamnamudu Nipi Sing Santok Lambi Hangan and Namba Honabada Sauna Mateng Pang Lagani Paugi Marak Tatna Ateno Break Amamu Tanchen tutorial na class 9 amadi 10 gi mega TS ama tarik tara amadi December da sinjagani tawjabadu lebaki irang na maram oiraga lagliba tarik 12 December nomaihing numita oina sinjaragani akupa marol gi dama khoyathung polem lekai gi office natraga 9612200132 natraga 9774576510 da contact tobiyu number amuka hana 9612200132 amadi 9774576510 Akaswani Imphal gi pau tabiri Kumja lisingani amagi ngasi ginumina sida terrorist sing sangchate attack sa tharak pada laikhidraba security personnel sing amadi soki ba sing maphamda ngasi jati sina ikai kumnaba utli hauzik sanabagi pau Ngangbam Amukhomba dagi Tarasuba MNCF play tournament gi ngasi Lairenjam public ground Imphal da chanakiba match ta PSC khoyathongna KIYC khetigrabu wicket mapanda thoiki Moijing public ground da chanakiba to match samada YUCC Kwagethel Moirangpuriana Oscar Pauna Bazarbu run marfutara tukta thoiki Morning Star Association thanga khunjem laikai na sinduna khunjem laikai lining thau lampak da chathariba manga suba raja thaki Aliboso Memorial Open Cricket Tournament gi ngasi sanakhibada LLCC ningthau khongna Photographers United pu run kunthani panda thoiduna semi final changkhra Imphal West Zilla gi Langthabal Public Ground da chathariba kunithoi chuba Manipur Veteran Cricket Tournament gi ngasi sanakhiba match ta UCC Yuri Pokna BSC Brahmapur bu run kumatho da thoikhra Bhubaneswar gi KIIT Cricket Stadium da chathariba Bijoy Merchant Trophy Edit Man S Group Under 16 match ta Assam na Manipur bu innings amaga run nifutare da thoikre amarum da Nagpur gi BCA Stadium Civil Line da sanaba nupi gi sahi 30 makha gi Trophy Plate Women Youth ki nongma gi machana da cricket machana da Manipur na Arunachal Pradesh pu run wicket mapanda thoiki Bharat Lanmi gi Red Seal Division da sinduna Red Seal Rising Star Under 19 Men's Hockey Tournament Hayengdagi Imphal gi Khumbalampak Hockey Stadium da haurgani haugdopagi thorumda Rajya gi Chief Secretary Dr. Punit Kumar Goyal sogjagani All Manipur Football Association na sinduna pangthok liba Colonel Khetrimayum Arun Kumar Memorial Inter Club Futsal Tournament gi ngasi sanakiba match ta Kripsana SU bu Panjal Tara Mari da thoikhra Haurebi Northern Star Club amadi Haurebi Apunba FC na sinduna Taruk Suba Chandranadi Trophy State Level 9 Men Side Village Open Football Tournament Mathang Chahigi January Mari dagi haurgani saruk yagdaba team singna tha asi kun phawbi manungda form pisilakba yagani hairi Kiran Aroi badamar oyo pau amohanna Manipur ge sing amasung tampa ki BJP MLA singa dol gi President JP Nada ga heng midangwaram pung manga makhaida New Delhi da mi pham pangthok lagani Manipur State Legal Services Authority na sinba sahiya sigaroi ba National Lok Adalat ngasi mapam kaya da pangthokre Consumer Affairs Food and Public Distribution gi Director K Bono na hairi karmasari sing na masagi hak hak ta tan bagi mahutta masagi thaudang su khang na thabak tawgadabani
State Commissioner for Persons with Disabilities Waikom Birahari Nahiri Haksangi Piba Mimanadraba Singna UDID certificate lauduna scheme singi kanaba lausi amasung Sahi Kunmari ki mamangda terrorist singa sangsate attack satharak padalai kidraba singa pham dangasi Jatiya Sinikai kumnaba utli Paulo Jere